Kautruk singthakta ki kuki singna landana ba sem saduna leire khunja sing Imphal West District amadi Kangpokpi District anigi lona ba kautruk singthak ase kuki khulai paiba singi yamna chawba zone amaga pangkak oire mafam asida kuki militant singna makhal makha kayagi local met rocket launcher amade sniper nongmai paiduna achawba lanbung semgalakpa thengnare hiram asigi matangda mafam adugi khunja singna phongdorokpagi matungin mafam asida chawrangna kuki militant yangkhaidagi tadana khulai paiduna langi sem saba mayek sengna ure Kautruk ki singthak asi CRPF amade kunithoi suba Assam Rifles ki apunba team amana area domination tawduna leiriba mafamni haiduna mamangda phongdokhiba leikhrebane adubu hairiba mafam asida mataw karamna kuki khulai paiba singna iphongphongna leiriba no haibase mafam adugi khunja singna hanglakle oirakliba phibam asida mataw karamna kautrukta leiriba tension ase mataw karamna control tawgadori haibase achouba wahang ama oire Linthoina Bal Puraskar Award phanglakpada malsa na nungaiba phongdorokle hanagi World Cadet Judo Champion Linthoi Chanambamna Pradhan Mantri Rashtriya Bal Puraskar 2024 gi award phanglakpada Mayai Lambi Sports Academy malsa mayang Imphal na nungaiba phongdorokle